Kuki khutlai paiba shingna phajinkhiba meeoi taruki Manungda meeoi ahum ngarang thawai yaodraba hakchang Oina phangkhraba matung thouong adu Yaningdaba Phongdoktuna Khwairamband Ima Keithel ahungi ima-ibel shing Irang hourakkhre police ka ngaihak muknakhre Kuki khutlai paiba shingna angang ani yauna meeoi ahum hatkibagi thouong adu Yaningdaba Phongdoktuna ngasi ayok pung 12 rom tarakpa aduwaida khoisawnaraba Khwairamband Ima Keithel ahungi potfam fambi shing thoraktuna pendabagi kholaukia lauki Ima Singh aduna women and child target of Kuki terrorists victims of proxy war amadi mama macha hatpagi matangda modi gi paukhum pami haiba banner makhada Khwairamband Keithel gi thangal lambidagi khongchat ama chatpa hoki khongchat adu hogalakpada city police ki nupi personal singna thingnaba hotnaki adubo police ka ngaihak muknaraba matung BT rota mamang pangna khongchat adu makhatana chatki khongchat adu police na makhatana thingnaba hotnarabasu thingba ngamkhide tungda khongchat adu BT rota leiba congress bhavan ki gate manaktagi median lang thoklaga halakhi mafam aduda ima-ibel shing aduna pairakpa banner ama police na mullubadagi ngaihak amuk ningai sangdanarkhi tanja aduda CRPF ki nupi personal kharasu laktuna miyam adu control tongnaba sem sakhi ima-ibel shing su Keithel tamna amuk halakhi Khongjang aduga mari leinana Khwairamband Ima Keithel coordinating committee ki convener Laishram Memana Paumi Singh da hai Kuki khutlai paiba singi mihat mipun asi Imphal Manungda thokthri haiduna aikhoi tumina leisinbagi matam natre maram aduna hojikti dola doli amadi lupki wafam thidana Maitei kandaba yade haibagi firep ama punna lominarasi matang asida lehuriba MLA yankhai athubada kok chungsinnaraga Manipur kannaba warep lobiu Kuki khutlai paiba singna chatharakliba hingsagi thawong sing asida Central Force na action lokhatpa ngamdriba asina ching amasung tamda center na tongan ba rule chathai haibadu mayek sengna takle hojik oirakliba fibam asidadi center ga samnaba natraga samnadaba haibadu na tongan ba wafam ama oikhraga Manipur kannaba warep lominarasi aikhoi haibasida lup khudingmak amatu oina punsilasi haina Laishram Memana makhatana phongdokhi Mina laiba yabagi stage wangwan lale maramdi karigino haibada police station da refugee oina lairaga ima koi angang mi taruksia mioi taruksia moi puraga pharaga chatkhiba khudakta moina central army thajalaga khudakta moige madu phangnana bamta hotna bidiaba aduga hujikti sire haiba kampha mamala e haidana miam punamuna loin khangeba aisi aigi imungda imphal da di thoktri haibe yabra kangchup yoksala du yoksala de akhoi tumina laibe yaba tanja leiraktre adu oraga di ngasi party ki dola doli look ki dola doli aigi magi migi loina maktoga maitai haiba khunai maitai haiba laibak se khoi kandaba yaraktre akhoi gi MLA yankhai se si yam thuna chungjan biro aduga athuba matamda matam thadana pung phadana warep lobiraga Manipur se kannana bohona minarsi praja khoi lak kaya su aigi magi migi look arang karib ta laite ai khoi punamak amatani India government na yadana tawrei ba thabang neba India government na MLA Kuki MLA tara se amadi magi bazar khumba se terrorist ni ai ba se India